Good evening friends, good evening. Ngasi aina mayamgi mafamda pujari isi aigi latest report tuni blood sugar gi May gi tang ngada aina aigi diabetes ki ihan ba journey hidak sarapa insulin kap kiba amasung aigi blood report mayamgi mafamda thamjakre aduga kamain tawdana aina hairiba diabetes se haksang dagi lokthokna hotna khige haibagi samlappa wari dusu mayamgi mafamda thamjakre aduga mayamna su yamna pambina yengbiba hauzik phawbada hauziki record ta 92000 miyoina yengbikhre aduga share tawbasu mayam yaubiri comment pibasu mayam yaubiri aduga aina haizaning badi ngasagi aina mayamda share tawribase kanagumba amagi awaiba story nate larik laishuda yauba story nate masi isana isada trial tawjaba isana isada hotnazaraga phangakpa adugi result tuni adu itargadi icham chamba common person ama oiriba aina su tawba ngam targadi som su diabetes to punsi kona gani haina khalibado adu do kona roi haina proof tawba yai isana bu honaradi haiba message si paujel si mayangi mafamda thamjage aduga May tang 35 da aigi leikiba report ki matung ina aina mayamgi mafamda khanganjakre adubu aigi ihan hanba HbA1c se October da check to October date 30 2021 da diagnose tawgibani aduna insulin se ekta lokthokpa haibase yaba nate adubu aina trial tawjabani isane isada check tawjabani aduga aigi story se kanagumba amagi story da aina wairege lijaba nate larik ta yawramudu pathoaga madu mayamda thamjaba nate isane isada trial tawjaba isagi asengba story ni ko aduga muk doctor na aingonda tang April gi tang marida thabigiba aigi hidaksi degludek hairiba sigi insulin se nungdang da 10 units kapkani aduga onderomets 2.5 by 500 c ayuk ama nungdang ama chaw haina aingonda prescribe tawbiraki adubu amuka su aina mathangda trial tawe haibadi hairiba hidak su sum charaga leiragadi aina somda exercise tawriba adagi aina nutrition chariba fazana mapung phana tumiba singsigi effect my effectiveness oiba kanabadu yam kanna khangoi dra haibagi amuk aina hadak ki trial sida kaidawi hai kana sigi insulin sidi dum kape ai nungdang khudingi dum fazana sang naina kape aduga doctor na saw haiba tablet se ai hafta mukti charamme chadi haibadi yaroi hafta mukti charamme ayuka nungdanga adudagi di saraktre aduna aina test tawbasi 9 April dagi direct 2nd June dane si approximately 55 days ki gap ne 55 days sida aina 7 days tablet to charamagasu 48 days amadi tablet to chadre ena adu chada baga hairagadi aigi insulin khatang kapa aduga guli do chada ba hairagadi aigi sugar se amuk wangba yai aduga aina aigi blood test tawramdagi manak nakpa 1 week to da aina ahen ba khara su chasalle habadi injang gumba khara chasalle adai biscuit gumba khara chasalle aina isada try tawningba ado ngasai aina hotnariba aigi practice tunara adatragana aina sajariba nutrition tunaragana apun basina pula punjalaga aingonda pi hiba kana base kaino haikanda si khatang kapa tablet ani chadaba ayuka nungdanga chadaba adu deiduda aigi HbA1c se 4.9 da muklerame aduga aigi fasting na 82 lerame hana 88 lebani hadakna fasting se muk 82 da lerame adi taragadi overall da mayamna aina haijaningi se aina huji tawriba practice se mayam su chamana na tawbiragadi diabetes haiba laina se soidana akoi noma natra nomadi sidagi nan thokpa ngamgani haiba se mayamgi mafamda thamjage aduga se sida aina atopa amaga haijaning base kaino akoigi aina tawjariba practice se yam kana rocket sign oiba yamna aruba practice ti nachade adubu mayam punamakna 100 ta 100 tawba ngambi gadra haibadudi ai khangde adubu ngamnabadi honabiyu soidamaki ngamni ngamagadi ngasagi aina atenba 3 months ta 3 months sure ko ado aina 1.5 month ta aina aigi insulin se ngasagi 3 unit nongbada ayuk nungthin nungdang kapambadu
ꯑꯃꯗ ꯍꯟꯊꯔꯛꯄ ꯑꯗꯒꯤ ꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯒꯤ HbA1cꯁꯨ 11.8ꯇꯒꯤ 5.1ꯗ ꯍꯟꯊꯔꯛꯄ ꯑꯗꯒꯤ ꯃꯨꯛ ꯃꯊꯪ ꯑꯣꯜꯂꯛꯄꯗꯅ ꯉꯁꯥꯏꯒꯤ HbA1cꯁꯦ 5.1 ꯂꯩꯕꯁꯤ 4.9ꯗ ꯑꯃꯨꯛ ꯍꯟꯊꯔꯛꯄ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯁꯨꯒꯔꯁꯦ ꯀꯝꯄ꯭ꯂꯤꯠꯂꯤ ꯑꯟꯗꯔ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯔꯦ ꯗꯥꯛꯇꯔꯅ ꯍꯥꯏꯁꯤꯒꯤ ꯏꯟꯁꯨꯂꯤꯟꯁꯤꯁꯨ ꯂꯧꯊꯣꯛꯑꯅꯤ ꯃꯈꯥ ꯇꯥꯅ ꯁꯤꯖꯤꯟꯅꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏ ꯅꯣꯡ ꯅꯤꯅꯤꯗꯤ ꯀꯥꯞꯈꯤꯕ ꯌꯥꯏ ꯃꯦꯟꯇꯦꯅꯦꯟꯁ ꯗꯣꯁ ꯑꯣꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯃꯁꯤꯁꯨ ꯁꯤꯖꯤꯟꯅꯔꯔꯣꯏ ꯑꯩꯅ ꯂꯧꯊꯣꯛꯆꯔꯅꯤꯅ ꯑꯁꯥ ꯇꯧꯖꯩ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯍꯣꯠꯅꯕꯤꯌꯨ ꯂꯣꯏꯔꯛꯄꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯪꯕꯤꯔꯛꯏ ꯑꯗꯣ ꯗꯥꯏꯠꯁꯦ ꯑꯩꯅ ꯀꯦꯂꯣꯔꯤ ꯑꯁꯨꯛ ꯑꯣꯜꯂꯨ ꯗꯥꯜꯅ ꯑꯁꯨꯛ ꯑꯣꯜꯂꯨ ꯆꯥꯛꯅ ꯑꯁꯨꯛ ꯑꯣꯜꯂꯨ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯩꯒꯤꯗꯤ ꯏꯆꯝ ꯆꯝꯕ ꯕꯣꯏꯜ ꯚꯦꯖꯤꯇꯦꯕꯜ ꯑꯩꯒꯤ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯇ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯄꯦꯖꯀ ꯌꯥꯟꯁꯤꯟꯅꯗꯅꯕ ꯍꯥꯏꯗꯅ ꯁꯃꯤꯇꯥꯁ ꯍꯦꯜꯗꯤ ꯑꯦꯟ ꯋꯦꯜꯗꯤ ꯄꯦꯖ ꯍꯥꯏꯅ ꯑꯃ ꯁꯦꯝꯖꯔꯦ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ ꯁꯤꯒꯤ ꯍꯦꯜꯠꯀ ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯦ ꯂꯣꯏꯅ ꯊꯥꯒꯠꯆꯔꯕꯅꯤ ꯃꯌꯥꯝꯅ ꯃꯗꯨꯕꯨ ꯅꯨꯡꯁꯤꯕꯤꯔꯗꯤ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯕꯤꯔꯛꯎ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯪꯃꯤꯟꯅꯁꯤ ꯁꯣꯝꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗꯁꯨ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯈꯪꯃꯤꯟꯅꯁꯤ ꯑꯩ ꯍꯩꯖꯩ ꯍꯥꯏꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯄꯦꯖꯁꯤꯗ ꯑꯩꯅ ꯆꯥꯕ ꯆꯤꯟꯖꯥꯛꯁꯤꯡꯗꯣ ꯃꯇꯝ ꯃꯇꯝꯒꯤ ꯑꯩꯅ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯈ꯭ꯔꯕꯅꯤ ꯌꯥꯝꯅ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯤꯆꯟꯗ ꯐꯪꯕ ꯄꯣꯠꯅꯤ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯇꯣꯔꯕꯣꯠ ꯑꯗꯩ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯒꯅ ꯀꯥꯂꯦꯟꯗ꯭ꯔꯤ ꯑꯗꯒꯤ ꯀꯣꯂꯝꯅꯤ ꯃꯅꯥ ꯍꯪꯒꯥꯝ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯖꯅꯦꯜ ꯐꯨꯗꯁꯦ ꯁꯤꯒꯤꯁꯤꯡꯁꯦ ꯕꯣꯏꯜ ꯇꯧꯔꯒ ꯑꯌꯥꯝꯕꯅ ꯆꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯁꯤꯃꯗꯤ ꯑꯗꯨꯝ ꯆꯥꯔꯦ ꯃꯔꯝꯗꯤ ꯄ꯭ꯔꯣꯇꯤꯟꯁꯦ ꯃꯉꯣꯟꯗꯒꯤ ꯈꯔ ꯍꯦꯟꯅ ꯐꯪꯕꯅꯤ나 ꯑꯩ ꯍꯋꯥꯏꯁꯤꯃꯗꯤ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯩꯒꯤ ꯆꯤꯟꯖꯥꯛꯁꯤꯗꯀꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯥꯔꯁꯀꯤ ꯇꯥꯡ 1ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯁꯤ 6 ꯖꯨꯟ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯄꯨꯡꯐꯝꯁꯦ ꯑꯩ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤ ꯁꯃꯤꯇꯥꯒꯤꯅꯦ ꯍꯥꯏꯗꯅ ꯆꯥꯛꯂꯨꯛ ꯑꯃ ꯊꯤꯕꯗꯣ ꯊꯤꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯑꯩ ꯀꯝꯄ꯭ꯂꯤꯠꯂꯤ 90 ꯗꯦꯖꯇꯤ ꯄꯨꯔꯥ ꯍꯦꯟꯈ꯭ꯔꯦ ꯑꯩ ꯆꯥꯛ ꯆꯥꯔꯛꯇꯕꯗꯣ 100 ꯗꯦꯖ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯒꯦꯅ ꯈꯜꯂꯤ ꯆꯥꯛꯁꯦ ꯁꯨꯡꯆꯥ ꯆꯥꯔꯛꯇ꯭ꯔꯦ ꯑꯩ ꯄꯨꯔꯥ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯗ ꯗꯤꯄꯦꯟ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯕꯣꯏꯜ ꯚꯦꯖꯤꯇꯦꯕꯜꯁꯤꯡꯗꯨꯗ ꯑꯃꯁꯨꯡ ꯑꯩꯒꯤ ꯗꯥꯜꯗꯨꯗ ꯗꯤꯄꯦꯟ ꯇꯧꯔꯦ ꯆꯥꯁꯨ ꯊꯛꯈꯤꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯗꯥꯏꯠꯀꯤ ꯃꯇꯥꯡꯁꯤꯃ ꯑꯩꯅ ꯌꯥꯝꯅ ꯁ꯭ꯇꯔꯤꯛꯂꯤ ꯐꯣꯂꯣ ꯇꯧꯖꯩ ꯑꯗꯒꯤ ꯇꯨꯝꯕ ꯑꯣꯏꯔꯒꯅ ꯊꯥꯏꯅ ꯑꯩꯁꯦ ꯑꯗꯨꯝ ꯅꯨꯡꯗꯥꯡꯁꯤ ꯃꯣꯕꯥꯏꯜꯁꯤ ꯑꯣꯠꯂꯒ ꯂꯩꯔꯒ ꯄꯨꯡ 1ꯗ ꯇꯨꯝꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯨꯁꯨ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯌꯥꯔꯤꯕ ꯃꯈꯩ ꯄꯨꯡ 10 ꯃꯈꯥꯏꯁꯤ ꯃꯃꯥꯡꯗꯗꯤ ꯇꯨꯝꯅꯕ ꯍꯣꯠꯅꯩ ꯃꯔꯝꯗꯤ ꯑꯩ ꯄꯨꯡ 4 ꯃꯈꯥꯏꯗ ꯍꯧꯒꯠꯇꯣꯏꯕꯅꯤꯅ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯄꯨꯡ 5ꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯂꯧꯕ ꯑꯦꯛꯁꯔꯁꯥꯏꯖ ꯂꯩ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯆꯣꯡꯃꯤꯟꯅꯩ ꯁꯤꯃ ꯑꯩꯅ ꯇꯧꯖꯩ ꯑꯗꯨꯒ ꯏꯁꯤꯡꯁꯤꯃ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯑꯩ 3 to 4 ꯂꯤꯇꯔꯁ ꯋꯥꯇꯔꯗꯤ ꯊꯛꯅꯕ ꯍꯣꯠꯅꯖꯩ ꯏꯁꯤꯡꯁꯦ ꯑꯁꯥꯕꯗ ꯊꯛꯄ ꯌꯥꯏ ꯑꯏꯪꯕꯗ ꯊꯛꯄ ꯌꯥꯏ ꯃꯈꯜ ꯃꯈꯜꯒꯤ ꯃꯑꯣꯡꯗ ꯉꯥꯏꯍꯥꯛ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯩꯅ ꯊꯛꯑꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯀ꯭ꯋꯥꯟꯇꯤꯇꯤꯗꯨ ꯁꯨꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯁꯤꯅꯤ ꯑꯩꯒꯤ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯖꯕꯁꯦ ꯑꯩꯅ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗ ꯂꯥꯛꯇꯣꯔꯤꯕ ꯆꯦꯂꯦꯟꯖꯁꯤꯗꯤ ꯆꯥꯛ ꯊꯥꯗꯣꯛꯄ ꯉꯝꯕꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯆꯦꯂꯦꯟꯖꯁꯤ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯏꯁꯥꯅ ꯆꯥꯛ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯍꯥꯏꯐꯦꯠ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯗꯁꯨ ꯗꯤꯄꯦꯟ ꯇꯧꯕꯤꯌꯨ ꯀꯥꯟꯅꯕ ꯂꯩꯒꯅꯤ ꯑꯗꯨꯒ ꯕꯣꯏꯜ ꯚꯦꯖꯤꯇꯦꯕꯜꯁꯨ ꯆꯥꯕꯤꯌꯨ ꯑꯗꯨꯅ ꯏꯁꯥꯅꯕꯨ ꯗꯥꯏꯕꯦꯇꯤꯁꯁꯦ ꯄꯨꯟꯁꯤ ꯀꯣꯟꯅꯔꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯏꯁꯥꯒꯤ ꯈꯨꯠꯇ ꯂꯩꯕꯅꯤ ꯍꯥꯏꯕ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝꯗ ꯄꯤꯖꯔꯒ ꯁꯃꯤꯇꯥꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯅꯤꯡꯉꯤꯕꯁꯦ ꯗꯥꯏꯕꯦꯇꯤꯁ ꯍꯥꯏꯕ ꯂꯥꯏꯅꯥꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯦ ꯅꯥꯟꯊꯣꯛꯍꯧꯔꯁꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯁꯃꯤꯇꯥꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯃꯇꯨꯡꯗꯁꯨ ꯁꯣꯝꯒꯤ ꯅꯨꯡꯁꯤꯕ ꯄꯤꯕꯤꯌꯨ ꯂꯥꯏꯛ ꯑꯦꯟ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯐꯣꯂꯣ ꯇꯧꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯂꯦꯖ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯊꯦꯡꯛ ꯌꯨ